Mahairoi Hizam Linthoi Ngambi amasung Fizam Hemanjit Mihat Kamari Lenana Kuki Jo Frup ke MLA Tara Amadi Furuba Sigi Mui Amatana Wafam Amafauba Fongdorok Sina Makoi Kuding Mag Kuki Narco-Terrorist Singi Tawong Sogotli Haibado Mayek Sengale Haina Maheshwar Thonau Zamna Fongdorokli Wafam Masi Kuki Kulai Pai Singna Mihatina Hatpi Kraba Mahairoi Hizam Luang Bilintoi Ngambi amasung Fizam Hemanjit ki matang da Siam Kiba JAC amasung Imung Manungi Miyoi Singa Unaruraba Matong Mahakna Fongdokibane Maheshwar Thonau Zamna Makatana Hai Kulai Supaiza Daba Maralaiza Daba Chahi Nauriba Mahairoi Ani Miyoi Bagi Minungsi Machet Amata Yaudana Kuki Kulai Pai Singna Hatpi Kibagi Thawong Akan Mamong da Condemn Tawi Kuki terrorist Singna Chatharakliba Thawong Singa Sibu Sogaliba MLA Tara Amadi Kuki Jo Frup ke Miyoi Pumnamak Maralai Ti Haina Loba Yaroi Mahakna Center ki Luchingba Kya Unaduna Pisin Kiba Tongan-tonganba Memorandum Singda Mahairoi Ani gi Achumba Wayal PBU Amadi Asiba Hakchang Phanganbiu Haiba Wafam Thamki Ngarangso Security Advisor Kuldip Singh Unaduna Mahairoi Ani gi Hakchang Imung Manungda Sinaviu Haina Taksinki Maduda Security Advisor na su Wafam adu Thabak to Onthoknaba Kanna Honari Haiba Wafam Thamlaki Mahairoi Ani gi Achumba Wayal Amadi Thawai Yautraba Hakchang Phangnabagi damak Mahaki Maikeda gi su angam mateng pangani Loinana Langak Nasu Fagalaba Mui Singh Ahak Pacherak Piduna Mahairoi Ani gi Asiba Hakchang Puthokna Ba Konabiyo Masidata Lamdam Masigi Miyam Amadi Imung Manung ki Apenba Oigani Natrabadi Miyamna Pendabagi Kholau kya Lauraktuna Thokaningdaba Tawdo kya Thoklaklaga Yekna Bana Harau Kini Hanasu Maheshwar na Makataki Tasengna akoina justice phangnabagi damakta body recover tawnabagi damakta haijari ai haisu haigi leptana aigi site gi voice tawjagini adubu tasengna voice tawbuduna side ma oikhraga sarkarna tasengna mi do phareba oirabanina yam akanba strict action lokhat piraga strict punishment pibiraga yam thun angang ani sigi body se anyhow by hook by crook anyhow tawraga puthokna hona biu adudata praja gi apenba do oigani family gi apenba oigani natragadi leiriba praja myam sina family myam sina pen da bai khola amu laura agadi amu bheli manungda nungaitaba thodok thokpa kanda mina mu harauna kini aduna adugi poto tawdanaba anyhow tawraga amukta angang ani sigi body se recover am biu haina so haizari